ngasi Moyan Langai gi Malay FC akhoi team gi ngamjaba kha mateng tawba lakpani aduga mekapi khumang gi mogi team chu aina hainingai leitana thagatpa phondokchari ngasi date 26 May 2024 ni Kendala sini sana ni, guna sana, lagi gini. Muka sini ni, mau coba ini hanya ngai, jadi na, aku tak kontak tadi. Thank you.